channel gi PUKNING WAROL thorum tabiri bisingu James Sagur jamna tarang nok chobul na koknona khurum jari ngasigi PUKNING WAROL thorum asigi demak season nazari number 9077282001 hangduk jari marak asida ngasigi nukti gi phongli ba pause singi headlines kra hanmada thamjari James ki doctor amadi nurse sing mass resignation gi khongjang changsin ba hokre India gi apun bagi oina anaba masing hengat paleptri Manipur da sumasing hengalagli pung kun ga Maria sida mi lak amagalising kun ga taru ka chatre marfunipan India da oiki hari bisi sumna tangi no ma da oiki ba dugumba anaba gi missing ni lak amaga khre hen bana khujing oiru oirga kes tara ka taruk hengalaki loinana leiki daba amasu yaukre awang nong pokta covid thengnana na bagi damda lupa koti chani ga yang khai sanction tawkre hari Loinana Manipur gi Chief Minister no tomo biriana COVID vaccination tawgi chahini phomagi mathak madi phomagi mathak tali basing vaccination tawno no appeal tawkre Sanaton misi matang da khongjong sangsin baleptri UN gi Youth Forum da Lisi Priana wangang kre MLA Rameswar ki wafam yumpham oirega su moto case ama lokhat khre hari loinana kada gi thomi faba yaning de haiba wafam phongdok narakli Handloom and Textile Directorate ki recruitment process ta rule gi wang wada chatharabra haiba wafam amalakli District Marida nungsitta amot pachang olubu matamda Imphal West na khwaidagi hena mot po oirame hari Manipur yauna awang nong pokta akhak araw galoinana nong kanna tarabi yai haibu wafam India ke Ministry of Arts Science ki makhada leiba Indian Meteorological Department wafam si phongdo kre MLA Karana Minister Kharga drug lalon ba sogali haibu gi matang da committee na ke samalaw khale hari April ki tara mathoi digi na tara mari faw mass vaccination campaign sa thargan hana Manipur ki Chief Minister nong thomo birena phongdo kre Ipsana solar study lem yan thokre hai Street vendors singi tang taba solution lengang na pothok piu haina amakok na phongdorkli Police na fakiba sintha laisram condition amata yauduna thador kadabni haina imalop sing na phongdokre Sanato na thopong imisigi matang di Human Rights Commission na case amalokot kre hairi Military gi envoy changjafam Pidana na bagidamak Myanmar gi ambassador na UK gi government ta haizira khre loinana maming leraba golf player Tiger Woods car accident thokpadagi yet thangba khonggi saruk to ka hena sokre haina police na phongdorkli Darfur violence ta hojik siki bi mi masing warfu taret sukre Damascus manak te attack sa thaki badu Israel nani haina Syria na maral sirakli UK na wanted criminal kaya lebak aduda sangsak pampidu na thamli haina China na maral sirakre COVID-19 na maram oiraga New Zealand da India da gilak pamiyoy sing chang bada ating batham kre hairi Akang naba matama mapidra basu Iraq ta deploy tawduna leiriba US ke combat force sing lokthok lagani haiba thajaba pikre hairi Australia da sahi angkai gi makhada leiba mi singda AstraZeneca COVID vaccine ka pathing kre hari Pakistan da armed forces fu yaning da phone doktuna ain gi cherak pi gedori Syria ki capital Damascus manakta Israel na missile attack tokre haiba hari Iran gi nuclear agreement Israel chatnaroi haiba wafam phungoli
NIS 30 ga 7 da khulai paiba singna senkhai hunbada khulai paiba singi senkhai hunbada driver sing awaba oire haibasini Tengkang ke arak tegi hong na miyam hena khang na re driver sing the khulai paiba miyo sing aina yadaba sing na lambi degi paisa khai haiba wafam sing adobo hairi basi Manipur gi tampaki mafam da oirabadi athuba matam na hairi miyo sing adu fagatuna makhoibu cherak piba Makatana hari betabuk sida chathan banga si phau ngamde adubu Manipur gi chingi mafam kharadadi asuguma lambi thonggi phibam phatchadrabasu matam gi oiba khulai paiba singna senkhai thumkhai kaya pidana chalamba Imphal Jiribam National Highway Hanadi lambi asida senkhai thumkhai leramde hairabasu haujiti miyoi sing khulai paiba kaya thoroktuna loop kaya gi senkhai hunbada awaba mayoknare hari lambi sida chaliba Masak maming takthokning daba driver kharana hairakpagi matung ina kumja lising ani tara aduwaidagi lambi thonggi phibam sadrabasu National Highway 39 Imphal Dimapur lambi asida pot chingba chatpa matamna Nagaland base tobo khulai paiba loop kaya na gari singdagi tax sauna lokotpa loinana pidragana gari gi miyo sing phaba punba phuba chaibina chingba thabak chatharkpadagi lambi asi thadoklaga Imphal Jiribam lambi asida awa ana khangduna gari chatpa amok haurakibani Manipur lengang no honarakpadagi ngasi Imphal Jiriba lambi asti phibam di khara phagatle thonggi phibam su khara phagale adubu lambi thonggi phibam phagalakpa asti yenglaga lambi asida gari chatpagi changwang khalakpagi iroinana National Highway 39 da mamang da chatkiba adugi mawongda Naga singi khulai paiba asoba loop amagi miyoini haijaba kharana lambi asida chaliba gari singdagi sanpham kaya khongatpa haurakibani hairi mamangi lambi aduda chaliba gari kaya nungthil pobopta nongmai chidolda munba loinana haibe yadagana phaba punba phuba karigumba matamda maraibak thiduna shiba kaya yaukraba Exam thak kiba ama positive orame hari tha sige taru to pangtho kiba Manipur University na loba bi block ki manga suba semester ki examination na saruga kiba mahiro ma COVID-19 positive oramba thingna bana maramoraga hall aduda examination tha kiba mahiro punama quarantine tawna bakha lagli COVID vaccine yani suba dos kap laba matung da Lakhnau gi KZMU gi BC yawn staff ni fugu taret positive oire hari Masini nga sinung tigi phone iba pause singi maro iba headlines kara thamjariba loinana Diamond Radio gi number 9077 2I2001 hari bana basida adongna adongi pukning gi warol phongdok bibe yangani Toromasi da yamna toina call phangba singna khajidang lepiraga phangok singda khudong chaba pibiu aikhoi gi number 9077282001 hangdok chari loinana Diamond Radio gi mai gi bill da mateng pangbirakpa hauji phawd mi oi kunthra ga manga sujare mga mateng pangbirok sige da motashu hanana thagachari Hello ming amadi lai from habiu Hello kari habi ningi ai na no mom yu tau ji da me khagi bathana irian gi gi bathana sing khara tengki ji thagara amane man wa to ka de gi hen tab sing khalaga adu thabi rakhidre adu yeng amtang changbi adu ngai ne ha gen tawida ising thabi rakhidre ba mana mogi thanga dai hen to khud ising tha am adu khogi thoi pa thong gidra pipe kai khidei tharak khidre adu dum sa pipe sembi wa sembi ra ga thabi adu ngai ne ha gen tawida maning ne kya gi oina thagachari puning sing sin birak pa hai tare ni ko Hello Mingalai phong gai bisi Long cha Mingalai phong gai bisi Kamuk di ahat
ꯀꯣꯜꯁꯦ ꯑꯍꯟꯕꯤꯁꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯐꯪꯕ ꯃꯥꯜꯂꯤꯀꯣ ꯁꯥꯔ ꯀꯩꯅꯣꯝꯇꯪ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏ ꯈꯥꯡꯕꯣꯛꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯟꯁꯤ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯂꯤꯂꯥꯁꯤ ꯇꯣꯏꯅ ꯌꯦꯡꯕ ꯐꯪꯖꯔꯝꯃꯦ ꯆꯍꯤ ꯑꯅꯤꯃꯛꯁꯤ ꯑꯃꯐꯥꯎ ꯌꯦꯡꯕ ꯐꯪꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥꯅ ꯂꯨꯗꯦ ꯀꯣꯚꯤꯗꯅ ꯍꯦꯟꯅ ꯂꯨꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯂꯩꯉꯥꯛꯅ ꯀꯣꯚꯤꯗꯅ ꯂꯤꯂꯥꯗꯒꯤ ꯀꯣꯚꯤꯗ ꯁꯟꯇꯣꯔꯛꯄ ꯌꯥꯏꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯊꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯀꯥꯟꯗ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯂꯤꯂꯥ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯤ 13 ꯅꯣꯡꯃꯗ 3 ꯈꯨꯖꯤꯡ ꯑꯣꯏꯔꯦ ꯍꯦꯟꯒꯠꯂꯛꯏꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤ ꯃꯤꯁꯦ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯇꯦꯁ ꯇꯧꯕꯗꯤ ꯅꯠꯇꯦ ꯃꯤ 1,000,000ꯒꯤ ꯆꯥꯡ ꯈꯛꯇꯅꯤ ꯇꯦꯁ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤ ꯃꯤꯁꯤ ꯂꯥꯛ ꯑꯃꯗꯪ ꯊꯣꯛꯅ ꯇꯦꯁ ꯇꯧꯔꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯂꯥꯛ ꯑꯃꯗꯨ ꯃꯅꯨꯡꯗ 15,000-20,000ꯗꯤ ꯅꯥ ꯂꯩꯔꯝꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤ ꯁꯤꯈꯛꯅ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯇꯩ ꯀꯔꯤ ꯂꯩꯕꯤꯔꯤ ꯁꯥꯔ ꯂꯤꯂꯥꯁꯤ ꯇꯧꯕ ꯑꯌꯥꯕꯗꯨ ꯏꯁꯤ ꯍꯥꯏꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯦ ꯉꯥꯛꯂꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯨꯔꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯈꯔ ꯇꯧꯕ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯁꯤ ꯉꯔꯥꯡꯗꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯅꯍꯥꯟꯒꯩꯗꯤ ꯑꯗꯨꯝ ꯇꯧꯔꯝꯕ ꯌꯥꯏ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯗꯨꯃ ꯀꯣꯝꯊꯣꯛꯄꯤꯕ ꯌꯥꯏꯅ ꯃꯌꯥꯝ ꯋꯥꯔꯧꯅꯔꯝꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣ ꯃꯗꯨ ꯇꯧꯍꯜꯂꯤ ꯇꯧꯍꯟꯗꯦꯅ ꯋꯥꯔꯧꯔꯨꯕꯗ ꯑꯔꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯍꯟꯕꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯣꯝꯅ ꯂꯤꯂꯥ ꯌꯦꯡꯕ ꯐꯪꯈꯤꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯕꯠ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤ ꯐꯤꯕꯝꯁꯤꯗꯤ ꯂꯤꯂꯥꯅ ꯂꯨꯗꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯍꯦꯟꯅ ꯂꯨꯏ ꯑꯅꯥꯕꯁꯤꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯤꯂꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯋꯥꯡꯖꯤꯡꯗꯒꯤ ꯊꯧꯅꯥꯎꯖꯝꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔꯒꯤ ꯁꯤꯔꯦꯟꯗꯨ ꯐꯖꯅ ꯇꯥꯖꯕꯗꯤ खितंग हौना हाइबिरदि याम नुंगाइनि खोनजेलजि खितंग पिंगना ताजरे इंस्पेक्टर तयाई नुंगाइ हाइबिबो ओरमाले हाइबियु अतै करि हाइबिनिंगि कनो तौबा संतिलागे सिगि मतंग तांपसे करा ओय थबकदगे तिंगो जेत्रा नवाद तामिंदा शांतिबलागी केस कैदोबा संतिलागी मिसिदा लाइग्रा मतुगे निहातुगे निरन हालेना तौबदि मतंग तुमि लेखोतिगे हारा दोइद्रा सम खंजन मिलन करीना हालेबा सेरेन शांतिबला सिगिदे अदुगी मतंग जि लोइ लोइग्रे अदोम ताबि हौदबा माले ओ सिगि मतुनि माइके तुमा पादना एरमदे दि लाइगिदि मतंग सेसन अदुगी मतंग कैदोबा अदुई मतंग मखा खंदिरा इग्रान हाय मखा लेइत्रे अदु मिहार पफागरेदनको ओ अदुना लोसंगरे मस मिहार पफारे लोरे अदुना दम लोरे अदुगा सार अमा पेंगि आंगा लेइदे सा करी हबीबा पेंदांगे एपिसोड काम यांखैगि मतुंदा प्रिजन हाइबियो हाइबियो अदोंगी खोंजेल से याम पिंगना सु ताजबको अदुना याम नुंगाइत्रे अदोंगी से साम यांखै करी तौबिबा अदुगी फ्रेंडशिप प्रोग्राम पे अखोई सुबा अखोई लाइटन बदि फावगदरा हे खंगनबा मदुदी अदोंगी लाइबक्ता लेरे मदु खोइना हाइबु ngamde खोइना फंगनजबा नतबनिना अदु ट्राई तौबिरो फोन लाइबक फबदु येंगमिनरसी होति होनबियु फंगोय हाइना हाना निंगनबिगनु अदुगा सोइदना येंबियु सरुग याबियु हाइतारेको थागचरी हेलो मिंग अमदि लेफम हाइबियु फोन तौजरिबा तेंथादगी नागदौदगी मांगम टिकेनसिंग आई दैमन थांगनिंबा हाइबियु सारे कोई लेबासिदा कोविड-19 नि सेकेंड वेव सी चौखली दि मयाम लो खंगनरे अदो हानि हिदाक की लैतिङैददि हिदाक लैतेन वांगनरे मेदु हिदाक पुथोजु मयाम ति हिदाक कापनिंगि जिबु अखोगी हिदाक कापजु बेसिन कापजु अदुम कोविड-19 जे अदुम पॉजिटिव ओरक यावबु जाला मदु खंगनिंबा मदु पॉजिटिव ओइबे यावबुगी अदुगी थोदोप वाफमदि लैत्रि हुजिं ममांगदा अतोपा एक्स्ट्राजेनेका हाइबा अतोपा हिदाक अमा कापखिबगिदा लेरंबा यावी अदु पॉजिटिव ओइबसे अदुनबु सुंकाप कापतबगा कापगदि कापनदि खरदि सेब ओइदोइन चाहि 35 गी मथक्ता लैबसे मी 2,000 दगी हेना कापत्रि हुजिक सुगन हाइबा मणिपुर के मिनिस्टर फोंदोको वाफम लैय अदुना हिदाक से कापथोकपियु हाइबा वाफम सिनी हाइबियु करि हाइबिनिंग अतै मखा कामनिंग दिबदि मरम जे का अदु अखोइ निजु नुगाजदबा कामनिंग दबै मरम से मयाम नि अनाबदि फानि नाहानि दबना नि कुदि कापथोन जनिंबा होय होय हारिबसिगी अखोइगी तोंगान वाफम अमा हाइतारे मसादा कीबसु लैबजानी अदु मसी लैतनबगी हाइतारेको याम कना लेंगाकी मैकैदसु लाउरी अदु मयामनदि मसी कापुरगा कनो तौरोइना लैबे यावी फरोइदो ओरदीना अदुबु काप खरकांदा लाइकनबदुगा
ꯁꯨꯡꯀꯥ ꯀꯥꯞꯇꯅ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯕꯗꯨꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯑꯐꯕꯗ ꯑꯗꯨꯝ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯃꯁꯤ ꯀꯔꯤ ꯃꯇꯝꯗ ꯌꯥꯝ ꯂꯥꯟꯅ ꯂꯧꯅꯕ ꯌꯥꯎꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯀꯥꯟꯗ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯩ ꯂꯝꯃꯩꯗꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯖꯨꯃꯨꯅꯥꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ COVID-19 ꯐꯥꯔꯁ ꯔꯥꯎꯟ ꯂꯣꯏꯈ꯭ꯔꯦ ꯁꯦꯀꯦꯟ ꯇꯥꯝꯅꯤ ꯍꯥꯏꯅꯔꯤ ꯃꯌꯥꯝꯅ ꯑꯗꯩꯗ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕꯤꯁꯤ ꯀꯔꯤ ꯃꯔꯝꯅꯣ ꯀꯅꯥꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯄꯥꯝꯃꯤ ꯍꯥꯏꯔꯒꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯅꯥꯅ ꯑꯗꯣꯝꯗ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯝ ꯄꯥꯝꯃꯦ ꯀꯥꯏꯅ ꯏꯃꯥ ꯏꯕꯦꯟꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯕ꯭ꯔꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯑꯉꯥꯡ ꯄꯣꯛꯇ ꯕꯤꯁꯨꯟꯗꯨꯅꯤ ꯍꯥꯏꯅꯕꯣ ꯀꯩꯌꯣ ꯅꯨꯡꯉꯥꯏꯖꯗꯕ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯗ ꯍꯥꯏꯕꯤꯔꯛꯄꯀꯣ ꯑꯩꯈꯣই ꯃꯌꯥꯝ ꯇꯥꯕꯅꯤꯅ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯋꯥ ꯐꯖꯅ ꯍꯥꯏꯃꯤꯟꯅꯁꯤ ꯑꯗ ꯑꯩꯈꯣꯏ ꯃꯁꯤ ꯔꯦꯗꯤꯑꯣꯅꯤ ꯐꯣꯟꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯌꯥꯔꯕꯅꯤꯅ ꯗꯣꯡ ꯍꯥꯏꯕꯁꯦ ꯐꯖꯗꯕꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝ ꯐꯅ ꯆꯨꯝꯕ ꯋꯥ ꯑꯣꯏꯔꯁꯨꯅꯦ ꯋꯥ ꯈꯨꯍꯥꯏ ꯐꯖꯗ꯭ꯔꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯤꯅ ꯑꯗꯣꯝꯕꯨꯁꯨ ꯅꯨꯡꯁꯤꯔꯣꯏ ꯃꯁꯤ ꯌꯥꯝ ꯂꯨꯏꯀꯣ ꯑꯗꯨꯅ ꯐꯣꯟ ꯇꯧꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯈꯤꯇꯪ ꯐꯣꯟ ꯇꯧꯔꯛ ꯃꯇꯝꯗ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯍꯩꯔꯣꯝꯗ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯦꯔꯣꯟ ꯍꯤꯔꯥꯃꯦꯟꯗꯒꯤꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤ ꯀꯣꯔꯣꯅꯥꯕꯨꯗꯤ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯃꯨꯛ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯧꯁꯤꯗ ꯑꯩꯈꯣꯏ ꯃꯤꯁꯤꯡꯕꯨꯗꯤ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯩ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯕꯤꯌꯨꯅ ꯃꯌꯥꯝꯕꯨꯗꯤ ꯑꯗꯨ ꯎꯞꯇꯅ ꯆꯠꯄꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯤ ꯑꯗꯨ ꯃꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯃꯁꯤꯕꯨ ꯄ꯭ꯔꯖꯥꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯊꯤꯡꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯩꯗꯣ ꯁꯥꯔꯒꯤ ꯋꯥꯐꯝꯗꯒꯤ ꯑꯩꯅ ꯍꯥꯏꯕꯗꯕꯨ ꯂꯣꯏꯅ ꯃꯌꯥꯝꯅ ꯇꯥꯕꯤꯅꯤ ꯍꯥꯏꯔꯗꯤ ꯀꯔꯤ ꯋꯥꯔꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧꯅꯤꯀꯣ ꯑꯗꯨꯝ ꯌꯥꯝ ꯍꯥꯏꯖꯔꯤ ꯃꯥꯛꯁ ꯎꯞꯄ ꯀꯥꯎꯕꯤꯅꯨ ꯏꯁꯩ ꯃꯁꯤ ꯑꯃꯨꯛ ꯅꯧꯅ ꯍꯧꯖꯤꯛ ꯈꯣꯡꯀꯠꯂꯛꯇꯅ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯑꯗꯨꯒ ꯃꯥꯛꯁꯀꯤ ꯃꯇꯥꯡꯗ ꯀꯅꯥꯝ ꯎꯞꯇꯦ ꯃꯥꯛꯁꯇꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯁꯨ ꯉꯥꯏ ꯃꯤꯁꯨ ꯉꯥꯏ ꯃꯥꯛꯁ ꯑꯃꯨꯛ ꯎꯞꯇꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯁꯦ ꯑꯍꯥꯟꯕꯗ ꯃꯥꯛꯁ ꯎꯞꯇꯕ ꯑꯅꯤꯁꯨꯕꯗ ꯁꯦꯅꯤꯇꯥꯏꯖꯔ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯑꯩ ꯊꯦꯡꯉꯨꯔꯦ ꯍꯥꯏꯕꯁꯤ ꯈꯨꯠ ꯊꯥꯡꯒꯠꯄꯤꯌꯣꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯝꯇ ꯊꯦꯡꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯁꯨ ꯊꯦꯡꯗꯦ ꯑꯩ ꯊꯝꯃꯦ ꯇꯦꯕꯜꯗꯗꯤ ꯊꯝꯃꯦ ꯁꯤꯗꯩꯗ ꯍꯥꯟꯅ ꯈꯔꯗꯤ ꯄꯪꯊꯦꯡ ꯊꯦꯡꯉꯝꯃꯤ ꯊꯦꯡꯃꯟꯗꯅ ꯈꯨꯠꯁꯤ ꯁꯦꯅꯤꯇꯥꯏꯖꯔ ꯃꯅꯝ ꯅꯝꯃꯟꯗꯅ ꯁꯦꯅꯤꯇꯥꯏꯖꯔꯁꯤꯁꯨ ꯃꯅꯝꯁꯨ ꯀꯨꯏꯅ ꯁꯨꯝ ꯅꯝꯖꯜꯂꯗꯤ ꯀꯣꯛ ꯆꯤꯛꯑꯦꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯎꯕꯅꯤꯅ ꯑꯜꯀꯣꯍꯣꯜꯒꯤ ꯀꯩꯅꯣ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯃꯁꯤ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯂꯥꯏꯅꯥꯁꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯀꯔꯤ ꯑꯣꯏꯒꯦ ꯍꯤꯗꯥꯛꯁꯤ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯛꯁ ꯎꯞꯄꯤꯕꯁꯤ ꯃꯁꯨꯡ ꯀꯥꯎꯕꯤꯔꯣꯏꯗꯧꯅꯦꯕ ꯑꯗꯨꯒ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯒꯗꯕꯅꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯁꯤ ꯑꯩꯅ ꯃꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯧꯔꯕ ꯅꯠꯇ꯭ꯔꯒ ꯈꯨꯠꯀ ꯁꯣꯛꯅꯗꯧꯔꯗꯤ ꯈꯤꯇꯪ ꯃꯁꯤ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯝ ꯆꯨꯝꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯧꯔꯁꯤ ꯁꯤꯖꯤꯟꯅꯕꯁꯤ ꯃꯁꯤ ꯀꯣꯔꯣꯅꯥ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯁꯦꯅꯤꯇꯥꯏꯖꯔꯒꯨꯝꯕ ꯃꯥꯛꯁꯀꯨꯝꯕ ꯁꯤꯖꯤꯟꯅꯕꯁꯤꯗꯤ ꯈꯔ ꯃꯁꯤ ꯇꯧꯔꯁꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯅꯌꯥꯝ ꯂꯥꯎꯁꯅꯨ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯗ ꯐꯅꯌꯥꯝ ꯂꯥꯎꯁꯅꯨꯀꯣ ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯇꯧꯔꯒꯦ ꯑꯩ ꯏꯁꯥꯅ ꯇꯧꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯣ ꯏꯃꯥ ꯁꯦꯛꯃꯥꯏꯖꯤꯟ ꯊꯣꯉꯥꯝꯗꯒꯤꯅꯦ ꯅꯍꯥꯟ ꯗꯣꯜ ꯑꯃ ꯂꯥꯛꯑꯝꯕ ꯋꯥꯏꯈꯣꯝ ꯕꯩꯔꯄꯇꯤ ꯀꯧꯕꯗꯣ ꯑꯗ ꯏꯆꯥ ꯄꯨꯁꯃꯥꯔꯥꯅꯤꯒ ꯏꯆꯥ ꯃꯣꯅꯤꯀꯥꯒꯗ ꯑꯩꯅ ꯏꯃꯥ ꯏꯁꯩ ꯑꯃ ꯈꯜꯂꯝꯃꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯁꯩ ꯑꯃ ꯈꯜꯂꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯆꯟꯗꯣꯟꯒꯤ ꯗꯦꯕꯂꯥꯅ ꯁꯛꯄ ꯑꯗꯨꯗ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣꯅ ꯊꯥꯔꯛꯀꯅꯤ ꯏꯃꯥ ꯈꯜꯂꯝꯃꯗꯤ ꯈꯤꯇꯪ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯗꯨꯒꯤꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯏꯁꯩꯗꯣ ꯑꯗꯨꯒ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯂꯣꯏꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯀꯛꯆꯤꯡꯗ ꯏꯆꯥ ꯅꯨꯄꯤ ꯚꯥꯅꯨ ꯑꯗꯨꯝ ꯂꯩꯗꯨꯒ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯅꯍꯥꯟ ꯁꯥꯏꯗ ꯑꯩꯅ ꯂꯨꯄꯥ 300ꯒ ꯀꯛꯆꯔꯝꯕꯗꯣ ꯑꯗꯨꯅꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝꯁꯦ ꯁꯔꯨꯛ ꯌꯥꯕꯤꯕ ꯏꯃꯥ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯂꯣꯏꯅꯅ ꯔꯦꯗꯤꯑꯣꯗꯒꯤ ꯈꯔ ꯆꯠꯊꯣꯛꯄꯤꯁꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯔꯥꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ ꯑꯗꯨ ꯐꯖꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯣꯏꯈꯤꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯣꯏꯈꯤꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯁꯥꯔ ꯂꯣꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ
Hello, Ming Amati Leifam Habiu. Namai Kongdagi Tozum Bungo. Habiu. Sir, Koi Tantara Matodagi Chimitan and Burgi COVID-19 vaccine we Kaptokan in a Hagiri. But the vaccine we captured the Mongati, Yumpong Chilla Kapko, Bahosta, and Lakoni, Kapko, Madin, the Tang, nothing, functioning by that. Yumthong Salakap, the Kapo, see Daxidi. Sana register to Bigadabani, I say a Suksuriado, Adhar card, Upigadabani, Adhar card Ulaga, Isagi, Sahidu Matung in a Haitare register to a Tanga Sukta Piu, I don't put a theatre capto sunate. I did Bailama Haitareko, Hidaxi Amuxin Kalakana Viles Mitara Kapkaneva. Aduna Mitara Surabanatra Mapan Hana Sulermaba, Mapandung Iler Magadi Kaptuini. Aduna register to Wigadam Haitare. Ani Subakapka Badu, Adusu, Edu, Dongi register to Rivici, Edu Irakadoini. See the Supabi Gadoribani, Hayang digital ID same ge Haitaragadi. I COVID vaccine cap creates a libocta number Tadonate, Chi and Paidunia do Chi do the Kunang Sara Logibi, Karler Kanamadugi, Kari Haitare, I card ki type of Pyracadoini. Louis Sina, Atopakari having Malabiri. Welcome, Mamasa. Have you? COVID Hidak Kapok in Matang, says that Manipur labor for Zayam, PSC over Matam, Kinabagi, Chipo, Mahostan, and Kinabi, Chipo, Mamma, Madantari. Although Masagi, another labor had patient from Motari, Mazukapaya behind Masina, for the Karamas, the Kenton of Papaya, Bagi, Kapaya, Buchova, Adomna, Toromama, Tabi Hodre, Diamond Radiogi, a doctor, Haitare Masigi, DFWO, a Madugi doctor, Ketrimim Chago Unadana. Another labor me the Kapaya de Hebelate, Hidaxe, Kapaya. A hand begin another labor the Kap de Heaven, Kap de Heaven. Hosikshu Hidaxe, say he know with the Kapaya de Hebelate, Maggie Tankak lady has a rivoco. Say nurse no pee, meam cap cray, nurse no pee to say he could manga subia, which say he could manga Makapia de late. Police does say he could nipan kun manga colum do subiauri, Makoizu Kapaya already. Say he a duxu with the Kapaya de Hebelate. Maggie Tankak ni, a hand but the ministry na. Anabanga cafe no hiba. How's it capa yabagil ayaba lady? Adu anabado capturing doctor ga, emoga, tanarkana, kari, karamong the lege, anabadi fibum condition yangaga, capaloini yai, diabetes naba mi capi yai, and mayamna lana do musician do eduna, masi doctor ga unarga live program to Jagrabani adona, tabi ho the beginning haitareko. Anyway, Tagachari, Tarom said the Saroga Berapa, Yamno, I say Tarom says Saroga Bivasiki. Hello, Ming Abadilay from Habiu. Hello, I sing a car. Some booking fund promote code. Habiu, sir, Kari Habiningi. I know, hiding with you. How did the Indiagi Amadi, PTV, and a Dugamaru and a Manipur, COVID-19 in Nomagi, Saruk Yaba Hengalakocha, Machine Yamba Hengalakocha. Machine Madame Dina, Tamjani Wapam Jepogi. Manipur da kuigi ban blockade adigi dharna na chingwam ke tawba thokpa adi accident habisna tongan ba mu ese ko ado yani makai kuigi ban blockade sile hengum chi maramdi masire da mi kri hinna raga kuigi longna be sangse siang wang ga ba aduga loina na accident habisna tambangam da bani na tangai phadre adugu kariguma accident amadagi kuigi government da lengakta wakala ga so atu matam da lengak na thot to biba maramdi Madu short to Dragadi, Miyangi, Kongjang sum Hengala, Kiki in the Lona Besa, Wanga, the Vaduna, Yari Makai, high situation, Sigumba Matang, the Amaga Jananaba, Atu Madam the Lotion Biduna, COVID Tagi, Apai Tuna, Apoina Lan, Gamnabigi, so my Chivo and PSC have a cigar. Diamond Kutang the Tanjaning Wapam this heart. Tagachari was a promote Yamfaza Wapam Sing Tambi, Masiki the Magda Tagachari, section Wapam Gagaloina now, Saruga Biriva Tromasida. Tagachari was a quick season as number 9077 2I2001. Call Tobiu, Pondopiu. Hello, Mingamadele from Habu. Good morning, sir. Have you? Tamjaning Bua Pumsi. How the Lengat, my day, so
ꯅꯠꯇꯅꯁꯨ ꯑꯗꯨꯝ ꯄꯥꯎꯖꯦꯜꯁꯦ ꯄꯤꯕꯤꯔꯤ ꯑꯩꯈꯣꯏ ꯆꯍꯤ 95ꯒꯤ ꯃꯊꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯂꯩꯇꯅ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄꯤꯌꯨ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯂꯥꯎꯕꯤꯔꯤ ꯁꯥꯔ ꯍꯣꯏ ꯁꯤꯗꯩꯗ ꯑꯩꯒꯤ ꯃꯣꯠ ꯑꯝꯇꯪ ꯊꯝꯖꯅꯤꯡꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯤ ꯀꯥꯞꯄ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯚꯦꯛꯁꯤꯅꯦꯁꯟ ꯁꯦꯟꯇꯔꯁꯦ ꯈꯔ ꯌꯥꯝꯅ ꯊꯝꯍꯟꯕꯤꯔꯒꯗꯤ ꯃꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃꯇꯪꯁꯨ ꯂꯧꯈꯠꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯒꯨꯝꯕ ꯁꯕ ꯁꯦꯟꯇꯔꯒꯨꯝꯕ ꯂꯩꯔꯤꯕꯁꯤꯗꯁꯨ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯒꯤ ꯑꯌꯥꯕꯁꯤꯃꯇꯪ ꯊꯝꯕꯤꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯍꯦꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯝꯖꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯁꯥꯔ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯕꯤꯔꯤꯁꯦ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃꯈꯛ ꯂꯩꯔꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯕ ꯋꯥꯔꯣꯜꯗ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯁꯦ ꯂꯣꯏꯅ ꯍꯤꯗꯥꯛꯁꯤ ꯀꯥꯞꯄ ꯂꯣꯏꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯅꯝꯕꯔ 1 ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯥꯕꯁꯤ ꯂꯥꯌꯦꯡꯒꯗꯧꯔꯤꯁꯤ ꯀꯅꯥꯅꯣ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯃꯈꯣꯏꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯀꯥꯞꯊꯣꯛꯄ ꯑꯃ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯃꯁꯤ ꯀꯥꯞꯄꯁꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯈꯔ ꯋꯥꯠꯂꯤ ꯍꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯇꯥꯞ ꯄꯥꯏꯒꯗꯧꯔꯤꯕꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏ ꯑꯍꯥꯟꯕꯗ ꯃꯣꯏꯗꯁꯨ ꯅꯥꯗꯅꯕ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤꯁꯨ ꯂꯥꯟꯅꯗꯅꯕ ꯃꯈꯣꯏ ꯍꯥꯟꯅ ꯀꯥꯞꯄꯁꯤ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯋꯥꯠꯂꯤꯕꯁꯤꯡꯁꯤ ꯃꯌꯥꯝ ꯀꯤꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯁ ꯃꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦꯌꯦ ꯑꯗꯣ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗ 6 ꯂꯩꯇ꯭ꯔꯦ 4 ꯂꯩꯇ꯭ꯔꯦꯒ ꯍꯥꯏꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯃꯤꯡ ꯂꯩꯔꯕ ꯗꯣꯛꯇꯔ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯃꯁꯛ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯗꯣꯛꯇꯔ ꯀꯥꯞꯈ꯭ꯔꯕꯅꯤ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯄꯥꯂꯤꯟ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯀꯥꯞꯈꯤꯕꯁꯨ ꯂꯩꯔꯦ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕꯤꯁꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯍꯪꯕꯤꯔꯦ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯂꯨꯄꯥ ꯀꯌꯥ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯆꯪꯒꯦ ꯍꯥꯏꯁꯦ ꯄ꯭ꯔꯥꯏꯁ ꯑꯝꯇ ꯆꯪꯗꯦ ꯁꯔꯀꯥꯔꯅ ꯀꯥꯞꯄꯤꯁꯦ ꯐ꯭ꯔꯤꯅꯤ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯪꯕꯤꯔꯛꯄ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯁꯦꯟꯇꯔꯗ ꯍꯥꯏꯇꯥꯔꯦ PIC aduga CIC leiribaduda aduga district hospital adongi leiribaduda adum kapa yai akupa marol khangbige hardi adongi lekai da leiba asa tawba asa yawba nupida makoida MO gi number legani medical officer gi number lobiu kupna khang kana khanabir kana kaptopiu sahi ni pumanga gi matha madi humpumanga gi mathak se paktakna na tang 13 dagi 10 ga mari fawbada chief minister so habi khre mase koi kapna na hona biu isai sagi sahi sing lebiri bising hello minga made lei fam habiu hello minga lei fam ga habi si oh ai keretagi temane ko habiu ngasi je ibu ai thawai am nuai ta ba thawjom thokpa kari thawai nuai bidrage ai labukta tija alu adagi hangam ka sum khunjaba thajabane ko sanna sa thokrabro natte mina puktat piramba alu tan ba ko honari dei jang kai dalang ka tan kana me honare ja kan hangam du khaw gan ko tana pai jana honare atba tabak atai dei khra hange tana jei re ke na ti je din jei na khanba aduga ayukin nganta su badu dai nganna gole mammi ngai aduga e nungin je dadi nong chok la dam ye koi imungi nu pa doi bani chatle adongi do ngai bangam dre tabada kari to biramino adum tang hana sat am tang haibiu kadam mi ona to biramino khangde mai loi thadok biramaba oh mai thadok birame haiba adu yam nuai ta bai tare ado koi kasingi koi police to adai koi na complaint ga tawjaba moi laga di jeng biram yam nuai jada bai tare isagi humang man wana suru nomaga tawjaba du da moi naga wai yan yam nungaite aduni ngasaina ina khoina khawrana ngai se adongi maro mahi marong mai thadok pirame na maroine sai se adurdi hangam yeige daba hangam do ibirabra sai se hangam thangam man edu maru de keno montara mu to kai ko le du mi hangam yam phayan tak na sumai ne o koi sizaman ju mang man gi mariya le han tak du na koi harau adu ngati yei do kan ne moi na mai loina udona mai ri thonga sa le ne adu akoi nu pa na video na ma pore ati am phatta bu ai kana rom ta nunga na du leite adu ga akoi ngati pok ta mi gi phatta na ba to gi leite oh horen ipuroi bada habiyo adom na call torpa number se sigi number se da adu gi video do thabiro hayo WhatsApp ta thabiro yo khoi su thagachage adu ga ne police ta su case ma tawrobani na police na yam laina fabi yani adum mafam du dai tare labuk to oibani na labuk ta du mai thari ba mi du kari ma phone soidana pairamagadi magi phone location adai du de area du da karamba service provider da
ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯔꯦꯟꯖꯇ ꯃꯩ ꯊꯥꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯂꯧꯕꯨꯛ ꯃꯄꯥꯟ ꯑꯣꯏꯔꯝꯃꯒꯗꯤ ꯂꯝꯕꯤ ꯃꯄꯥꯟ ꯑꯣꯏꯔꯗꯤ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯗꯤ ꯐꯣꯟꯗꯤ ꯃꯌꯥꯝ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤꯗꯨꯅ ꯈꯔ ꯃꯅꯨꯡꯗ ꯆꯪꯁꯟꯗꯅ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯠꯅꯗꯕ ꯖꯒꯥ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯣꯟꯒꯤ ꯅꯦꯠꯋꯥꯛꯀꯤ ꯀꯩꯅꯣ ꯌꯦꯡꯉ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯒꯤ ꯌꯦꯡꯀꯥꯟꯗ ꯀꯔꯝꯕ ꯄꯨꯡ ꯀꯌꯥꯗꯅ ꯀꯌꯥꯐꯥꯎ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯃꯣꯕꯥꯏꯜ ꯂꯩꯈꯤꯒꯦ ꯃꯩ ꯆꯥꯏ ꯃꯇꯝꯁꯦ ꯄꯨꯡ ꯀꯌꯥꯗ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯃꯗꯨ ꯊꯤꯒꯠꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗꯅ ꯐꯥꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛꯇꯣ ꯂꯧꯒꯗꯕꯅꯤ ꯃꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯃꯤꯗꯤ ꯃꯤ ꯑꯣꯏꯕ ꯃꯤꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯤꯒꯤ ꯃꯥꯏꯊꯣꯡꯗꯤ ꯃꯤꯒꯤ ꯄꯥꯟꯕ ꯑꯗꯨꯒ ꯃꯅꯨꯡꯗꯅꯅꯦ ꯃꯤꯒꯤ ꯊꯃꯣꯏ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁꯥꯁꯤꯅ ꯃꯤ ꯑꯣꯜꯂꯕꯅꯤ ꯃꯤꯅ ꯁꯥ ꯑꯣꯜꯂꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣꯝꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯑꯔꯣꯏꯕꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯄꯨꯗ ꯊꯥꯒꯠꯆꯔꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯀꯛꯆꯤꯡꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯃꯗꯨ ꯁꯣꯏꯗꯅ ꯊꯤꯒꯠꯄꯤꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯨ ꯐꯥꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯆꯍꯤ ꯍꯪꯒꯥꯝ ꯑꯩꯈꯣꯏꯒꯤ ꯃꯣꯟ 10ꯃꯨꯛꯇꯤ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯂꯧꯒꯤ ꯃꯇꯝꯗꯅ ꯂꯧꯍꯣꯟ ꯀꯩꯅꯣꯒꯤ ꯐꯧꯕꯩ ꯃꯩ ꯊꯥꯏ ꯍꯪꯒꯥꯝꯒꯤ ꯃꯇꯝꯗꯅ ꯍꯪꯒꯥꯝꯁꯤꯒꯨꯝꯕ ꯃꯩ ꯊꯥꯕ ꯃꯤꯁꯦ ꯑꯉꯛꯄꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕꯣꯏ ꯀꯔꯤꯕꯣ ꯃꯩ ꯊꯥꯗꯣꯛꯑꯝꯃꯁꯤ ꯀꯥꯏꯅ ꯍꯦꯛꯇ ꯈꯟꯕꯗꯨꯅ ꯃꯩꯈꯦꯠ ꯄꯨꯔ ꯆꯠꯂꯤꯕ ꯃꯤꯗꯨꯅꯗꯤ ꯃꯣꯕꯥꯏꯜꯅꯗꯤ ꯃꯩ ꯆꯨꯕ ꯌꯥꯔꯣꯏ ꯃꯩꯈꯦꯠ ꯄꯨꯔꯤꯗꯨꯅꯗꯤ ꯆꯨꯔꯨꯞ ꯊꯛꯄ ꯃꯤ ꯑꯃ ꯅꯝꯕꯔ 1 ꯑꯣꯏꯔꯅꯤ ꯃꯤꯗꯨꯃ ꯃꯐꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯩꯈꯦꯠ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯄꯒ ꯆꯠꯄ ꯃꯤ ꯑꯗꯨꯅ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯗꯤ ꯃꯐꯝꯗꯨ ꯑꯣꯏꯔꯔꯣই aduna churup thakpa lakaduru mido aduga soidana karigumba mobile gi location dagi yang kanda fara kanda haidara thuma dum fa boisunu so khangminasi ninda tominasi aduga adomna so hariba number sida adongi video do thabiro u mayam pono khanghansi ninda tominasi atung da thoktana namagi dama hello minga madele from habiu habiu sir mahangay di muk sanje thadore na lauru bodagi muk thajan narure ado muk sanje muk kaino hanagi do maina punna thadora ba ado mari na basing na adagi kaino sina dana no da law ba sida sabira di sanje thajan biu na hajaning ba adagi amana ngarangi inspector tayai je lukin mati ningonda ni awa ba da nga ubani na kalubani na ado ngarang tu tayagi da mata awa ba mayam ma mana khutlan thorabani ne khutlan jele na ma mayam ma kandi ba mayam tholok pa du da sum tenja da na tawjara ta ni sa thaga chari maunga mi aduga san thadore habjini sanjing rang so dum ireng ban so ma habire ko hameng mayam thadorok pagi ada khoi gi lomi sing haigadra khoi gi khungang da leiri mayam se khoi na wakhan jam then base kai no da khoi na sanga loraga thado ga mi ingkhol da changani na kaw base masidani mi ne khoi usitri je duna masi tobiribsing na haitare sangom jage di san bhajan loibiu dana lonbiu adu san thado ga line hekta paisa talage adu mingo migi ingkhol da changaga kari haini migi mana masing charo nungai ge dudi song khanbirunu sangom chap di laira dana ne singarang na han kakching gi lauri dune ba khoi lokon amdu sangbudu khoi gi lokon kangu dunu san du phajal le aduna san mapu na lobiru law du san chala longam da na tawem so masumaina phajal yaraga di paramam tambi num tangai phadi yarakram ni na haitare aduna hello ming amade lai from habiu hello sarai khangpo murang kali tegi bidalasni habiu kari happening sar bu anu ter ikong na khurum jari sar gi inspector tayai samaga ni phunga pansu bodo tabra yamna nuai jai aduga sar pan makai da thabirakpa inspector tayai hanjina tharapatu se tabda gi matik asam nuai jai hai ta sa aduga sar bisanta se komna pau pa ba to yamna tabra yam nuai jai sar diamond je matik taw je matik se taw yam nuai jai sar thagat chari bidalasmi lori na thagat pire kari bo hairo ni khoi gi thagat piram ni na harau jare adubu akina haijaning ba mukhakti lai akhoi sida lai ri mayam tawri sing se masi masagi ka thokpa amaga loina na tawjabo gani adubu haidi am haitabani loimak ai songai mi songai ko adubu aina sauthokjaba mukhakti lai mafam sida lai biri bai gi pangdraba staff sing se masagi oijaba thado okanda ai lamdam sigi radio mukhak tholok ku radio stimyam gi thogol toge na tawjaribani adu Vidyalasmi khoi degi tabiri mayam punomana support tobi base am nungai jai mi ase hairaga kana su polakte manipur da su mai train tawgi radio yauna bagi adu tobi karimta leite adubu ekoina laujering ase su thong launa hangdok chari anak palamdam somda kya leiba thawai yaubiba yumda masing thadaba aibadi mahakna maram oirga yumda chak ising
ꯆꯦꯡꯕꯨꯒꯤ ꯀꯩꯅꯣ ꯄꯨꯗꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯠꯇ ꯄꯨꯗꯕ ꯅꯍꯥꯟ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯒ꯭ꯔꯦꯖꯨꯋꯦꯠꯀ ꯂꯣꯏꯔꯒ ꯂꯩ ꯇꯥꯔꯒꯗꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯔꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯑꯣꯏꯔꯁꯨ ꯍꯨꯝꯅꯤꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯇꯧꯕꯗꯗꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯀꯔꯤꯅೋ ꯃꯥꯁ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯖꯔꯅꯦꯂꯤꯖꯝꯁꯤ ꯀꯩꯅꯣ ꯃꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒ ꯃꯁꯝꯁꯤꯗ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯏ ꯁꯣ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯔꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯔꯦꯗꯤꯑꯣꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯁ ꯃꯣꯏ ꯈꯣꯡꯖꯣꯝꯗꯒꯤ ꯈꯔ ꯂꯩꯔꯦ ꯃꯁꯤ ꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯔꯦꯗꯤꯑꯣ ꯑꯃ ꯇꯧꯔꯦ ꯃꯣꯏ ꯄꯉꯥꯡ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯗꯅꯕ ꯑꯩꯒꯤ ꯂꯝꯗꯝꯗꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯛꯂꯒ ꯁꯔꯨꯛ ꯌꯥꯕꯤꯕꯗꯤ ꯌꯥꯏꯗꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯀ꯭ꯌꯥꯟꯁꯤꯕꯥꯏꯗꯒꯤ ꯊꯥꯒꯠꯂꯛꯏ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯀꯛꯆꯤꯡꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯇꯅ ꯉꯥꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔ ꯃꯤꯒꯤ ꯍꯨꯃꯥꯡꯃꯟ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯨ ꯂꯌꯥꯏꯒꯤ ꯁꯤꯔꯦꯟꯒꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦ ꯃꯤꯒꯤ ꯐꯧꯕꯩ ꯄꯩꯔꯝꯕꯗꯨ ꯁꯥꯔꯅ ꯐꯖꯅ ꯐꯥꯕꯤꯈꯤ ꯑꯗꯨꯒꯨꯝꯕꯗꯅ ꯄꯨꯂꯤꯁꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯎꯕꯤꯔꯒꯗꯤ ꯑꯗꯨ ꯐꯥꯕꯤꯕ ꯑꯣꯏꯁꯅꯨ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛꯁꯨ ꯌꯥꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯔ ꯍꯧꯖꯤꯛ ꯀꯣꯚꯤꯗꯁꯤ ꯁꯦꯀꯦꯟ ꯐꯦꯖꯁꯤ ꯈꯤꯇꯪ ꯀꯟꯁꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯇ ꯆꯠꯊꯣꯛꯆꯩ ꯕꯖꯥꯔꯗ ꯀꯩꯗ ꯈꯛꯇ ꯆꯠꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯤꯗꯥꯛꯁꯤ ꯀꯥꯞꯊꯣꯛꯅꯤꯡꯕꯁꯤꯗ ꯑꯦꯂꯔꯖꯤ ꯂꯩꯔꯒꯗꯤ ꯀꯥꯞꯄ ꯌꯥꯗꯦ ꯀꯩꯁꯨ ꯍꯥꯏꯅꯕ ꯃꯗꯨ ꯗꯣꯛꯇꯔꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯒꯀꯣ ꯑꯗꯨꯝ ꯌꯥꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯤ ꯂꯥꯟꯅ ꯍꯦꯛꯇꯅꯦ ꯄꯪꯆꯪꯗ ꯁꯟꯗꯣꯛꯄꯁꯤda ꯑꯩꯈꯣꯏꯒꯤ MO ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯑꯃꯃꯝ ꯂꯩꯒꯅꯤ ꯑꯗꯣꯝꯒꯤ CIC PIC ꯂꯩꯕꯗꯨꯗ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂ ꯀꯥꯞꯄ ꯌꯥꯏ ꯑꯗꯨꯒ MOꯗ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯏꯔꯥꯏ ꯂꯥꯏꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯃꯤꯗꯨ ꯁꯤꯒꯗꯕ ꯍꯤꯗꯥꯛꯇꯣ ꯀꯥꯞꯄꯔꯣ ꯁꯤꯗꯧ ꯂꯩꯔꯗꯤ ꯗꯣꯛꯇꯔꯅ ꯍꯦꯟꯅ ꯈꯪꯉꯤ ꯄꯣꯠꯅꯦꯕ ꯃꯗꯨ ꯕꯦꯔꯥꯅꯤꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯥꯞꯄꯨꯅꯣ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯂꯣꯏ ꯂꯥꯎꯊꯣꯛꯀꯅꯦꯕ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯇꯣꯉꯥ ꯍꯦꯟꯅ ꯁꯟꯇꯣꯛꯏ ꯅꯍꯥꯟ ꯅꯣꯡꯃ ꯅꯨꯄꯤ ꯑꯃ ꯀꯣꯜ ꯇꯧꯔꯛꯏꯗꯨꯅꯤ ꯐꯥꯒꯤꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯕꯨ ꯁꯥꯔ ꯀꯣꯔꯣꯅꯥꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯗꯨꯕꯨ ꯃꯤꯗꯨ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣꯅ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨ ꯃꯁꯥꯒꯤ ꯃꯥꯒꯤ ꯑꯗꯨꯝ ꯊꯤꯡꯀꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯈꯪꯖꯗꯕ ꯍꯥꯎꯁ ꯋꯥꯏꯐ ꯃꯤꯁꯦ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯔꯦꯅ ꯃꯤ ꯂꯣꯏ ꯂꯥꯏꯔꯤꯛ ꯍꯩꯔꯝꯗꯧꯕꯩ ꯅꯤꯡꯕꯩ ꯋꯥꯅꯤ ꯏꯕ ꯄꯥꯕ ꯍꯩꯇꯕ ꯂꯝꯗꯝꯁꯤꯗ ꯃꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯝ ꯈꯪꯖꯗꯕ ꯂꯩꯔꯤꯕꯅꯤ ꯍꯤꯟꯗꯤ ꯈꯪꯗꯕ ꯂꯩꯔꯤꯕꯅꯤ ꯏꯪꯂꯤꯁ ꯈꯪꯗꯕꯅ ꯃꯌꯥꯝꯅꯤ ꯄꯩ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯗꯨ ꯋꯥꯈꯜ ꯂꯥꯟꯅ ꯐꯥꯎꯗꯅꯕꯒꯤꯗꯃꯛ ꯑꯃ ꯑꯣꯏꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯤꯗꯥꯛ ꯀꯥꯞꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯒ ꯇꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯃꯅꯥꯛꯇ ꯐꯝꯃꯒ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯈꯪꯒꯗꯣꯏꯅꯤ ꯁꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯊꯕꯛ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯁꯥꯔ ꯑꯃꯅ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯗ ꯆꯠꯆꯩꯕꯀꯣ ꯑꯗꯩꯗ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯛꯁ ꯎꯞꯄꯤꯌꯨ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯄꯤꯌꯨ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯌꯥꯝ ꯂꯥꯎꯔꯤꯀꯣ ꯑꯗꯣ ꯑꯃꯠꯇ ꯃꯁꯤ ꯏꯟꯗꯕꯗꯧꯅ ꯇꯧꯕ ꯃꯥꯛꯁꯁꯦ ꯑꯃꯠꯇ ꯎꯞꯇꯕ ꯐꯤ ꯃꯆꯥ ꯑꯃ ꯄꯣꯔꯛꯑꯒ ꯍꯦꯛ ꯄꯨꯂꯤꯁꯁꯤ ꯎꯔꯒꯅ ꯍꯦꯛꯇ ꯈꯨꯝꯖꯤꯟꯕ ꯄꯨꯂꯤꯁꯁꯤ ꯎꯗ꯭ꯔꯒꯅ ꯍꯦꯛꯇ ꯍꯥꯡꯇꯣꯛꯑ ꯆꯠꯄ ꯑꯗꯨ ꯉꯔꯥꯡꯗꯤ ꯐꯅꯌꯥꯝꯗꯤ ꯐꯥꯍꯧꯔꯦ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛꯁꯦ ꯃꯥꯛꯁ ꯎꯞꯇꯕ ꯃꯤꯁꯦ ꯇꯛꯅ ꯄꯨꯂꯤꯁꯅ ꯐꯥꯀꯥꯟꯗꯅꯦ ꯂꯨꯄꯥ 200ꯅꯤꯀꯣ ꯐꯥꯏꯟ ꯂꯧꯗꯣꯔꯤꯁꯦ ꯑꯗꯨꯒꯤ ꯑꯣꯔꯗꯔ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯔꯣ ꯈꯪꯉꯦ ꯃꯌꯥꯝꯅ ꯇꯧꯗꯣꯏꯗꯨꯁꯨ ꯃꯥꯛꯁ ꯅꯥꯀꯟꯗ ꯊꯝꯗꯣꯏꯅꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯂꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯂꯧꯊꯣꯔꯛꯇꯣꯏꯅꯦꯕ ꯄꯨꯂꯤꯁ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯂꯧꯊꯣꯛ ꯐꯨꯔꯤꯈꯥꯎ ꯍꯥꯞꯆꯤꯟꯈꯤꯗꯣꯏꯅꯤ ꯃꯥꯛꯁꯇꯨꯅ ꯑꯃꯨꯛ ꯂꯩꯔꯨꯕꯗꯨꯅ ꯁꯨꯗꯣꯛꯑꯒ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯐꯨꯔꯤꯈꯥꯎꯗ ꯑꯗꯨꯝ ꯊꯝꯃ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯃꯥꯛꯁꯀꯤ ꯚꯦꯂꯤꯗꯤꯇꯤꯁꯤꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯗꯦ ꯑꯩ ꯃꯁꯤ ꯃꯥꯛꯁꯀꯤ ꯑꯈꯟꯅꯕ ꯄ꯭रोग्꯭ꯔꯥꯝ ꯇꯧꯖꯈ꯭ꯔꯕꯅꯤ ट्रिपल लेयर मार्क्स करीनो N95 मार्क्स करीनो गायना हाइबसे अदुना हौजिति युमद लेरिबा नुपी अखोय हाउस वाइफ सिंगनसो हाइतारे अचंबा फी मखन मखन लेरगा ट्रेलर हाइतारे खोगी मेचिन ताइनबदु लेरकान युमद साबा यावरे सो मसा मसाना खुचा हाइरगदि हाइतारे सो थागचरी थाबले थोरमसिदा सरुगा बिरकपा सिगिदमदु याम नुंगाइते कक्सिंगी डिस्ट्रिक्ट की मनुंगदा होजे हाबिरकिबदु खोगी हंगामगी मखोक येगदबा अदु मई थादोपिरमे ना हाइबो वाफमसे थमो यामना चाकवा नुंगाइतबो वाफम अमनी अदुगा खोगेन सेंजमना थागचरी एनीवे थागचरी अदोंगी वाफम अफल कत्रिपदुगा अमना हाइबिरमबदा केसोलाइसरम अंगनवादी वाकरमा लेखिदबा अदुगी मतांगदुदा अमा अनि लेखिदबा मतांगदुदा मियामना वैक्सीन कापसे किनरकपने ना तापि अचुम वाफमनी अदुबो मेडिकल के साइट के हाइतारे हिदा कापकिबदु कोरोना कापलबदगी सिबनि हाइबगी केस ओइना लेरगा सो हाइतारे हुजिमक्कीदि मदुमक्ति अदुनियना लेते अदुबो असुक यामना कापख्रि मणिपुरदसु मी 130 कापख्रि सीओ हारगदि मयामदु लोइ सीदुरिमनि अदुबो हुजिक सीदना लेरिबा सिसु सिसु अंगकपा मनि दन वाफमसे एनीवे हेलो मिंगामदे लाइफम हाइबिउ हा मिंगा लाइफम गा हाइबिसि साबु अहमद थागचरी इमान बेरेस ओइनाम थोंग बुमया लिकाइदगी अखेम सुनी
ꯋꯥꯐꯝ ꯑꯝꯇꯪ ꯄꯨꯈꯠꯆꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯦ ꯑꯩ ꯃꯌꯥꯡꯐꯥꯟ ꯆꯠꯆꯔꯨꯏꯕ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯄꯥꯈꯪ ꯃꯆꯥꯈꯩꯅ ꯂꯣꯏ ꯐꯥꯔꯒ ꯂꯣꯏ ꯂꯦꯞꯍꯜꯂ ꯊꯝꯕ ꯑꯗꯒꯤ ꯄꯦꯁꯦꯟꯖꯔ ꯆꯠꯄ ꯒꯥꯔꯤꯅ ꯑꯝꯇ ꯐꯥꯔꯒ ꯀꯨꯝꯊꯔꯒ ꯂꯦꯞꯍꯟꯗꯕ ꯃꯤ ꯃꯥꯛꯁ ꯎꯞꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯁꯥꯔ ꯑꯗꯩꯗ ꯀꯨꯝꯊꯔ ꯈꯣꯠꯊꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯛꯁ ꯎꯞꯇꯕꯈꯩꯗꯣ ꯃꯣꯏꯁꯨ ꯑꯉꯥꯡꯈꯩꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯂꯦꯞꯄꯤꯕ ꯑꯗꯨꯃꯥꯏꯅ ꯂꯦꯞꯍꯜꯂꯒ ꯃꯣꯏꯁꯨ ꯐꯥꯏꯟ ꯂꯧꯕꯁꯦ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯣ ꯅꯨꯄꯤꯗꯩꯁꯨ ꯂꯥꯏꯅꯥꯁꯦ ꯁꯟꯗꯣꯛꯄꯅꯤꯅ ꯅꯨꯄꯥꯗ ꯈꯛꯇꯪꯒꯤ ꯁꯟꯗꯣꯛꯄ ꯅꯠꯇꯕꯅꯤ나 ꯃꯣꯏꯁꯨ ꯈꯤꯇꯪ ꯈꯜꯂꯒ ꯅꯨꯄꯤꯁꯨ ꯀꯩꯁꯨ ꯂꯣꯏ ꯂꯦꯞꯍꯜꯂꯒ ꯐꯥꯏꯟꯁꯦ ꯂꯧꯕ ꯄꯥꯝꯖꯕ ꯁꯥꯔ ꯈꯤꯇꯪ ꯄꯨꯈꯠꯆꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯒꯥꯔꯤ ꯃꯌꯥꯝ ꯆꯠꯂꯤꯕꯗꯨꯗꯒꯤ ꯐꯥꯏꯟ ꯂꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯅꯤ ꯍꯥꯏꯕꯤꯔꯤꯁꯦ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯦ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯁꯥꯔ ꯔꯟꯖꯤꯠ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯇꯥꯗ꯭ꯔꯦ ꯀꯣꯜꯁꯤ ꯇꯥꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁꯀꯗꯒꯤ ꯇꯝꯐꯥꯁꯅꯥꯅꯤ ꯇꯥꯃꯣ ꯑꯩ ꯋꯥꯐꯝ ꯑꯅꯤ ꯈꯛꯇꯪ ꯄꯨꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯁꯦ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯈꯤꯕꯒꯤ ꯐꯤꯕꯝꯗ ꯑꯃꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯀꯨꯝꯍꯩꯕꯨ ꯑꯣꯏꯔꯣ ꯀꯔꯤꯕꯨ ꯑꯣꯏꯔꯣ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯇꯥꯎꯕ ꯀꯣꯡꯒꯣꯟꯒꯨꯝꯕꯅꯤ ꯀꯥꯎꯁꯤꯡꯒꯨꯝꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯔꯣꯅꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯒꯗꯒꯦ ꯆꯥꯗ꯭ꯔꯦ ꯊꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯑꯐꯕ ꯊꯕꯛ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯅꯤꯁꯨꯕꯗꯅ ꯇꯥꯃꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ 2019ꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 10 ꯊꯥꯕꯅꯦꯕ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯁꯦꯡꯁꯟ ꯑꯃ ꯍꯥꯏꯕꯗꯤ ꯂꯦꯚꯦꯜ ꯑꯃꯗ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ 2004ꯒꯤ ꯁꯦꯡꯁꯟꯗ ꯄꯔꯤꯈꯥꯁꯦ ꯊꯥꯏꯌꯦꯕ ꯃꯇꯝꯗꯨꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯨꯅꯥꯟꯕꯨ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯃꯌꯨꯝꯗꯁꯨ ꯆꯠꯆꯔꯒ ꯕꯣꯠꯇꯁꯦ ꯄꯤꯁꯟꯕ ꯀꯥꯟꯗꯁꯨ ꯑꯣꯖꯥꯁꯤ ꯃꯇꯝꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ 2003 ꯑꯗꯒꯤ 2 ꯁꯤꯒꯤꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯕꯤꯈꯤꯕ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯁꯟꯁꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯪꯖꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯖꯥꯁꯤꯅ ꯃꯔꯩ ꯈꯔ ꯍꯥꯏꯗꯤ ꯇꯧꯕꯤꯗꯅ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯗꯗꯅ ꯑꯗꯨꯝ 2002ꯗ ꯑꯣꯏꯈꯤ 2002ꯁꯤꯗ ꯑꯩ ꯏꯆꯥꯁꯦ ꯄꯣꯛꯄꯒꯤ ꯆꯍꯤ ꯑꯣꯏꯌꯦꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ 2004ꯗ आधार से लेबनेबा लेरिबा आधार से मु अखोइना मु 2दा 10 की सर्टिफिकेट से लेदोरबनिना 2 सिदा मु ओंथोक चरुरे अदुगा हौजिक से माजे 12 से चंगबा कानदिदा 11 की एडमिशन तौबै कानदिदा अखोइगी स्कूल की फाउंडर ना हाइतारे आंगांग जे सही 2002 दा अखोइना पोए खोले हाइबे वारि से सारे अदुइबदि अमा सही जी मांगजरे 4 सिदा सेमदोकदमनेना ओजाजिना सेमबिदेबे स्कूल जिना सेमबदगी हौजिक से आधार से मु 4 सिदा ओनगदबजे सार याद्रेबा मफम खुदिंगमुक्ता चटपदा अमता याद्रे गुवाहाटीदा चटपा तारे हाइबजी मसुमाइना पल्लेबा मफम जी गुवाहाटीदा ओइरमानेबा तमासना प्रॉब्लम से करीनो हाबिरो तमासना प्रॉब्लम से पॉइंट टू तासन बिरो करीनो हुजिक लेरिबा दोमना थेंगनबिरिसे अदोंगी इचागी आधार कार्ड सही ओनबे यादे हाइबगी वफम ला करीनो हाबिरिसे मसागे असेंबा 4 दा लेरंबजे 4 दा सर्टिफिकेट से ले थंबियो हाइबदु याद्रबनिना 2 दा लेगिबा पोतो 2 दा ओनबदेगी 4 दा ओनबा कांगिदो अदोंगी इचागी मैट्रिक तंपासना अमता ताबियो मैट्रिक की अदोंगी कनोदरा याद्रिसे मैट्रिक की एग्जाम की कोई सर्टिफिकेट तरो सही ओनदरिसे करमबदनो 4 की 12 तो ओन बनेबा सा ओदा तामो नते 12 तो ओन बाहाइसे मागी 12 की सर्टिफिकेट तरा मैट्रिक की सर्टिफिकेट तरा मैट्रिक की सर्टिफिकेट 4 दा लेगदबा अदुदी समाइन तौबिरो अदे 4 दा लेरिबा पोस्ट तंपासना अमता ताबियो तंपासना प्लीज अमता ताबियो अदोम स्कूल की ओजागा ngangnagadaब nate do समाइन तौबिरो अदोंगी प्रोविजनल सर्टिफिकेट तो पुबिरो अदुगा पुबिरगने एजुकेशन डिपार्टमेंट दा अदोमना चटपिरो अदोम इशाना चटपिरो अदोमना इशाना जे अदोमना कनो तो बंगम बिरगदी लाइक सुगी कनो लेरगदी अदु नत्रगना अदोंगी चानु पापु बिरो थाबिरो आइगी चही से सोइरे हाइदनने आइखोगी एजुकेशन दा असिदा चटपिरो अदु सेमबा याबनी तंबासना अदु चप चाने याबनी स्कूल की ओजागा सेमदौ नते मदु फजना सेमदौ पियु सोइदने यागनी तंबासना अदु मसी याबनी यादबगी नियम लेते आई सामक हाइतारे आई सामक की चही सोइरगा लाखी अदुगा आई पाबुंग लेंगे दा हाइतारे को चलगा सेमी अदुई मतुंगदा अखोई महिरोई मयाम यादब यावी अखोई आदा चलगा सेमी अदुना बोर्ड चटपिरो क्लास 10 भोगी ओरगाना 12 की ओरगाना काउंसिल दे चटपिरो एप्लीकेशन में इबिरो टू द सेक्रेटरी अदु उनबिरो हातंग चंगा कांदा लोई सेमबा याबनी
ꯑꯗꯨꯒ ꯑꯩꯒꯤ ꯆꯍꯤꯁꯤ ꯁꯤꯗ ꯄꯣꯛꯄꯅꯤ ꯁꯤꯗ ꯂꯩꯕꯅꯤ ꯑꯩ ꯁꯤꯗ ꯂꯩꯗꯧ ꯅꯠꯇ꯭ꯔꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯍꯥꯏꯅꯤ ꯃꯄꯥꯟ ꯂꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩ ꯃꯤꯁꯤꯡꯁꯤꯕꯨ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ ꯑꯃꯗ ꯂꯣꯏꯅ ꯄꯣꯛꯄ ꯖꯥꯠꯂꯥ 1/2/78 1/2/64 1/2/87 1/2/91 ꯑꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤꯕꯨ ꯃꯤꯁꯤꯡꯁꯤ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ ꯑꯃꯗ ꯂꯣꯏꯅ ꯄꯣꯛꯄ ꯖꯥꯠꯂꯥꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯐꯥꯒꯤ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯥꯄꯝꯃꯦ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯉꯣꯝ ꯄꯤꯅꯕꯗꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯊꯥꯒꯠꯆꯕ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯁꯥꯔ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯒ ꯅꯥꯗꯨꯅ ꯂꯩꯕ ꯑꯩꯒꯤ ꯅꯨꯄꯥꯗ CYO ꯀ꯭ꯂꯕ ꯊꯥꯄꯝꯃꯦ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯃꯦꯝꯕꯔ ꯐꯥꯎꯟꯗꯔ ꯃꯌꯥꯝ ꯂꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯂꯨꯄꯥ 5,500 ꯃꯇꯦꯡ ꯄꯤꯕꯤꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ CYO ꯀ꯭ꯂꯕꯀꯤ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯗꯤꯡꯃꯛꯄꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯗꯥꯏꯃꯟꯒꯤ ꯈꯨꯡꯗ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯅ ꯂꯩꯕꯤꯕꯅꯣ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯀꯤꯗꯅꯤꯁꯤ ꯀ꯭ꯔꯤꯇꯤꯅꯥꯏꯟ ꯀꯌꯥ ꯌꯧꯕꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯣꯏ ꯊꯪꯕꯁꯤꯅ 0 ꯑꯣꯏꯕ ꯑꯗꯨꯒ ꯌꯦꯠ ꯊꯪꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯝꯃꯦꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜꯗ ꯍꯥꯏꯗꯤ ꯁꯤꯔꯤꯟ ꯊꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯀꯨꯝ ꯅꯥꯀꯨꯝ ꯆꯤꯡꯊꯣꯛꯄꯗꯣ ꯁꯥꯔ ꯑꯗꯨ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ CYO ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯤꯗꯅꯤꯒꯤ ꯃꯥꯒꯤ ꯀ꯭ꯔꯤꯇꯤꯅꯤꯟ ꯑꯃ ꯁꯣꯛꯄꯒꯤ ꯆꯥꯡ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯈꯪꯕꯤꯕ꯭ꯔꯣ ꯀ꯭ꯔꯤꯇꯤꯅꯤꯟ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯁꯣꯛꯄꯒꯤ ꯆꯥꯡꯁꯦ ꯁꯥꯔ ꯃꯥꯒꯤ ꯀꯦꯇꯤꯟꯁꯦ 18 ꯄꯣꯏꯟ ꯈꯔ ꯑꯕꯞ ꯃꯊꯛ ꯑꯣꯏꯅ ꯂꯩꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯍꯥꯏꯕꯤꯔꯛꯄꯗꯨꯔꯣ ꯁꯥꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ CYOꯅ ꯂꯨꯄꯥ 5,000 ꯄꯥꯡꯕꯤꯔꯝꯃꯦꯕꯀꯣ ꯍꯣꯏ ꯁꯥꯔ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯍꯥꯟ ꯅꯣꯡꯃ ꯀꯣꯂꯔ ꯑꯃꯅꯁꯨ ꯑꯗꯣꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯈꯤꯇꯪ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯄꯥꯡꯕꯤꯅꯤꯡꯕ ꯑꯗꯨꯝ ꯂꯩꯔꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯝꯗꯝꯗ ꯑꯩꯅ ꯑꯋꯥꯕ ꯇꯥꯕꯗ ꯂꯝꯗꯝꯗꯨꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯔꯦꯁꯄꯣꯟꯁ ꯗꯥꯏꯠ ꯑꯃ ꯂꯧꯕꯗꯣ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩ ꯁꯣ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯁꯦ ꯑꯁꯦꯡꯕꯒꯤꯗꯣ ꯕꯦꯔꯥ ꯇꯧꯕ꯭ꯔꯕ ꯇꯧꯖꯗꯦ ꯐꯖꯅ ꯇꯥꯖꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯉꯁꯤ 6 ꯁꯨꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯤꯀꯣꯁꯦ ꯑꯗꯨꯝ ꯊꯧꯔ ꯂꯩꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯔꯦꯗꯤꯑꯣꯗꯤ ꯃꯩꯗꯤ ꯀꯔꯤꯅ ꯇꯥꯕꯤꯒꯦ ꯕꯦꯇ꯭ꯔꯤ ꯍꯥꯞꯄꯤꯕ꯭ꯔꯣ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔꯔꯣ ꯕꯦꯇꯔꯤ ꯍꯥꯞꯄꯦ ꯕꯦꯇ꯭ꯔꯤ ꯍꯥꯞꯄꯦ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯅꯠꯇꯕ ꯑꯗꯣꯝꯅ ꯉꯔꯥꯡ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯅꯣꯡꯉꯥꯜꯂꯒ ꯔꯦꯗꯤꯑꯣꯗꯣ ꯊꯥꯕꯗ ꯑꯗꯨꯝ ꯌꯥꯕꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯊꯥ ꯌꯥꯏꯁꯦ ꯑꯗꯨꯝ ꯊꯥꯏꯁꯤꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣꯝꯗꯤ ꯕꯦꯔꯥ ꯂꯩꯔꯝꯃꯅꯤ ꯃꯤ ꯃꯌꯥꯝ ꯂꯣꯏ ꯇꯥꯔꯤ ꯃꯤ 3-4 ꯍꯦꯟꯅ ꯇꯥꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯕꯤꯕꯅꯤꯅ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨ ꯀꯩꯅꯣ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯍꯣꯏ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕꯤꯖꯒꯦ ꯀꯣꯜ 2 ꯅꯠꯇ꯭ꯔꯒ 3 ꯉꯁꯤꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯩꯔꯨꯛ ꯕꯖꯥꯔꯗꯒꯤ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕꯁꯦ ꯃꯁꯤꯗꯩꯗ ꯑꯩꯒꯤꯁꯨ ꯑꯉꯥꯡ ꯑꯃ ꯀꯥꯞꯈꯤꯑꯕ ꯑꯗꯨꯅ ꯃꯥꯅ ꯈꯤꯇꯪ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯇꯥꯔꯦ ꯅꯥꯗ ꯃꯩ ꯊꯥ 1.5 ꯗꯥꯛꯇꯔ ꯆꯦꯛ ꯌꯥꯝ ꯇꯤꯡꯉꯦꯕ ꯀꯥꯟꯗ ꯁꯤꯒꯤ ꯐ꯭ꯔꯤꯁꯨ ꯀꯩꯁꯨꯝ ꯐꯪꯗꯕꯁꯤ ꯐꯥꯎꯗ ꯃꯁꯥꯁꯦ ꯀꯟꯗꯅ ꯂꯩꯔꯤꯑꯕ ꯗꯣꯛꯇꯔꯅ ꯃꯥꯒꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯩꯅꯣꯝꯇ ꯇꯥꯕꯤꯌꯨꯕ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯁꯥꯒꯠꯇꯅ ꯂꯥꯏꯍꯧ ꯇꯧꯕ ꯈꯣꯠꯄ ꯇꯧꯔꯛꯈꯤꯕ꯭ꯔꯣ ꯃꯁꯥꯁꯤ ꯂꯥꯏꯍꯧꯁꯨ ꯇꯧꯔꯦ ꯂꯣꯛꯁꯨ ꯈꯨꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯂꯥꯏꯍꯧ ꯇꯧꯔꯀꯥꯟꯗ ꯆꯥꯎ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯆꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕꯒ ꯆꯥꯕꯤꯍꯧꯕ꯭ꯔꯣ ꯂꯣꯏꯅ ꯍꯤꯗꯥꯛꯁꯨ ꯆꯥꯏ ꯂꯣꯏꯅ ꯆꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯗꯣꯝꯒꯤꯗ ꯅꯥꯔꯤꯕ ꯏꯆꯥꯗꯨꯅ ꯅꯥꯕꯗꯨꯗ ꯗꯣꯛꯇꯔꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣꯝꯒꯤ ꯏꯆꯥꯗ ꯍꯧꯖꯤꯛ ꯅꯥꯔꯤꯁꯤ COVID-19ꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯨꯕꯅꯤꯅꯤ ꯍꯥꯏꯕꯒꯤ ꯔꯤꯖꯟ ꯑꯃ ꯃꯗꯨꯒꯤ ꯃꯣꯏ ꯔꯤꯖꯜ ꯑꯃ ꯄꯤꯕ꯭ꯔꯣ ꯃꯣꯏꯅ ꯑꯗꯨꯁꯨ ꯄꯤ ꯑꯗꯨꯒꯤꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏ ꯗꯥꯛꯇꯔꯗ ꯄꯨꯔꯒ ꯑꯩꯈꯣꯏꯁꯦ ꯑꯃꯅꯤ ꯂꯩꯖꯔꯨꯏꯕ
कोविड वैक्सीन कापु बननी हाइबसी वाफम से डॉक्टर ने सुहायबा मदोइदी सेंगमाई की डॉक्टर सिदा कापनेगा एरोकी वेना अदुगी चे चांग लोइना कोई लोन तुर चे चांग नतब होजिक फरे नारे दोंगी सादु नारेबा अदुबु नारी से नारे इब मरम से कोविड वैक्सीन कापु बन नाबनी हाइबसी डॉक्टर ना आई बचेगा पीबा लेब्राबा अदुगी पीदेबा अदु पीद्रगदी अदोम नहाना दो हाइबिगनोबा खाइ लाना सथुइ जदाइदुदनेबा सिनी को याम लूरिसे अदु होरेन मसी तार कांदा हाइतारे अदुना मसी वा थोनरकोदोइनी कनोमतसु हाइजेगेबको आई इसागी हाना करी हाइतारे मीसे तंगना थेंजनबा कैसु नतबा तंगना थेंजनबा थेंजनबदुना सीबदी नतबा थेंजनबदुना मरम ओइरगा पाखतलगा दुम सीबा यावेबा पाखतलगा सीरीदुना हार्ट अटैक ओइबा हाइतारे अदुबु थेंजनबना सीबनी हाइरकांदा केस तोरकांदा मदु चुम्बदी क्रमाइ तोगिदा माना पाखतला सीबदुना ओइबसु यावे सो अदोंगी दुस माइन तोरगदी अदोमना हाइबे यानबा सुमाइना पीबी हलो डॉक्टर अदोंगी कापकीबा मीदुदा डॉक्टर दुदा हाइतर हिदा कापदुदा आइगी चानुपा होंबा चाउबसी कोविड 19 की हिदा कापलुबदगी मसी मासी नाबनी हाइबसे डॉक्टर ने चेमता पीबियो हायो अदोरदी अदोमना वा हाइ यारने डॉक्टर दुना मदुगी मागी असेंगबा फेक अमा हाइतरे को पुथोकनबगी हाइतरे सो आइगी हानगी अनाबम लेजरंबा खंगौदन अनाबम लाकबा दुगा कापुबदगी को एक्सीडेंटली यामना चानरगा तौबसु दुम यावे अदोरगदी हुजे अदोंगी वाफमसे मणिपुर की हनबा अनीसुब अहुमसुब ओइदोइनेबको अदोरगदी रेकॉर्ड तो चलगदी हाइतरे अदोंगी वाफमसिना सेंगबोरमगदी मयाम से कोविड 19 अदुदनेब हिदा कापकी नरैसे अदोरदी कैदोगदे हिदाक से कापतदी लैना से मतंग हेंगलक्तन हुजिक्सि लोइगदरुइने लोइसिलकपदा अदोंगी चिथब वाफम करी लेरी हाबियो हाना अखुइगी सी कनो डायबिटीज संग लैबनेबा डायबिटीज लेबु कछु तोरो नमस्ते कापने डायबिटीज लेबे मयाम काप याई डायबिटीज लेरगा काप यादेना हाइबा अदु याम लाली मरमदी डायबिटीज लेबे मी मयाम कापी अखोइ फजन खंगजै ओजा हेमंत कुमार निंगोंबा खंगबी को अखोइ पैनलिस्ट अदुगा अखोइ सना लेपाकी आइगे हेक्सिदा उनजरिबा टॉम टीवी दा दगी आईएस टीवी दा उनरिबा ओजादो डायबिटीज नि चुमनगी डायबिटीज नते तुम डायबिटीज पुरा डायबिटीज ओइ लेरिमनी मसाजी अदुगा मा मसामक्से कापखरबनी कोविड 19 की हिदाक से कापखरबनी मा कैसुम तौद्रिसिदी सो मा खत नते मयाम कापखरबनी आई अंगांग की को मसाजी सोन ले यस अदोंगी सोन बदु होय मा सुमरम मदी ओइरम याई नुंगाइते ताबदु को तौबदी डॉक्टर दगी हाइतरे आई जाना नारी से कोविड 19 की वैक्सीन कापुबदगिरा नतब्रा ओइरगदी मानी हारगदी चेमतंग पीबी और पाहेलो अदोरदी करीनो मदु तंगाइ फदना अखोइ करी हाइतरे लेंगाक तो ओरसु खंगनजेब मदुमंगना फत्त बोय तारदे अदोंगी सादा सोहन की बोय तारदे मदुगी टेक्साक तु तानजे अखोइ मयाम चंगदना सो थागचरी खंमिनसी अफबा चुम्बा अरानबा करीनो आइसे अदोमदा नाबनी अदोंगी थमोय इमोशन लेरमगनी मदु अइना कक्थचबगी वानचदे असेंगबसे खंगननबगी होनबदा अखोइ करीनो खरदी हांगबा तंगाइ फदे हाइतारे अदना हेलो मिंग अमदे लेफम हाइबी हेलो ओ से कनोने से तामु जेम्स नत्रो हाइबियो डायमंड रेडियो ने लाइव फोन इन प्रोग्राम नि अदोंगी खोंजेल मी कया तारी हाइबियो मिंगा लेफमगा ओ आई सागी मिंग हेमचान नावरेम आइगी लेफम द बिष्णुपुर डिस्ट्रिक्ट तकी बिष्णुपुर बाजार दगी करा खजिक अवांगम द हाइगलगा लेबा नाप्रो पुपी हाइबा लोयालम कुंगम मदगी नि हाइबियो अखोगी हौजी लेजे ओइनाम केंद्र की मनुंग तना लेबा आइगी कुंगंगनी केंद्र जिगी लंबी थोंगे दुकी मतिक फतरे ngasi दगी न सही अहुम मरी मुक्ति चांग सुरे लंबी जे कोला सादन उफुन बंग बंग हौरगा लेबा मते यारगदि अखोइ मरी लेनबा डिपार्टमेंट खरा खजिकन मियंग तंगबिरगा मिनिस्टर की थोंग बाबुदंग जौपीरगदि हाइब लंबी जे दुकी मतिक फतन लेजे खरा खजिक तो जो चेमन जनिंग आदुना ngakto pupi की एनजीवाईडी क्लब की मेंबर अमा ओइना इन ngati डायमंड रेडियो द पुकनिंग वारोन पुथोक्तबन थागचरी हाबिरगलिबसे अदोम केंद्र से करम केंद्र नेबा ओइनाम केंद्र औ अदुगा हारिबा लंबी जे कयामुकी यामना मरु ओइबा लंबी नो हाइबा मतमदा इंटरविलेज रोड हाइरगा जु खंगनै ngakcho pupi dagi मेन रोड दगी फाउदरा ngakcho pupi dagi फाउदरागा खा पोचमम नाचौ द फागत पे याबा दुगुम लबा खुनता खुंजा तरे निपान हिंगनम की लंबी ओइबा यागा आमनि छम छम हाइबा ngakcho pupi नाकोंग खुलेन नाकोंग सिफाई तपुल होजिमान क्वाक सिफाई नाचौ पोचंगबम हारिबा यागा जे की ओइना हिंगनम की लंबी ओइबा लंबी ने हारिबा लंबी जे दुकी मतिक फतरे मति यारगदि कोई ओनाम केंद्र की ऑनरेबल एमएलए साल निंगोला पल्लबदा कोई सारदा के छोगी नाकोंग जौखनतिबा अमदि मणिपुर की चीफ मिनिस्टर मियाम की दमकता लाइब्रेरी
Chief Minister gi na kong jo biraga di koi Diamond Radio gi makita gi amtang dohan biraga di hen nungai jangan ni hai bating sang ngapto PU Development Club NDYD gi member ama oina aina ngasi Diamond Radio da policy tawjarakun Thagachari yam nuwaise habirakpa sigidama aduga dongi lekai gi lamdam gi wafam asi pukatpirakpa sigidama ta so hainga le thagachari ngasigi makha taba ko loko chararoi aduga Diamond Radio gi hausi khoriba mahi gi mateng pangbirakpa sing lamnyan ba wangkem lopa songa pangbirakpa thagachari Sanjoy Yumnam ngamjaba khara pibirakpa thagachari Pukhau dagi ima mema mateng pangbirakpa Churachandpur dagi Yendrembam Devan mateng pangbirakpa Inaubi Thokchom Inspector Tayagi amuk paisa hapchan birakpa sigidamak thagachari RK Ibesana Sikkim dagi haribasna lupa lising ani Diamond Radio da maigi bill adugi damakta mateng pangbirakpa thank you so much RK Ibesana Sikkim dagi mateng pangbirakpa duga Bekom Das Wangjing Tekchum dagi lupa lising pangbirakpa duga Thanau Jam Sanatom Balam Jaw dagi lupa lising pangbirakpa aduga Nanau Khetrimayum hana Diamond Radio gi tangkak haitare maigi amadi Inspector Tayagi amadi awana tabasingda mateng leptana pangbirakpi manungda Nanau so one of the most kuigi donor amo oina haitare thagachari lising ani thana na ani rohno pibirakpa sigidamak thagachari karong maya lekai dagi Imphal West dagi angau bi sorok khaiba Mani Thongram Wangbal dagi Tiken Khonrakpam Wabagai dagi Moirang dagi Sophia Kumam Like Chomba Mangal Romes Moirang dagi Khaimbam Indramani Athokpa maya lekai dagi Nong Thombam Dhiren lupa lising ani amadi maki loina bilan thoni ka pangbiramba lukhoi thawal ningumbam loina na Sengmaijing bazar dagi imai ben sing lupa lising ama atei di mathak to panjakre hauji phawada 36 hai tare mi kunthraga tarungna mateng pangbire loina na tongan makhrasu ekhoi gi account da kapakpa mi maming masagi maming khangdaba khrasu dum yawi hairiba sing adu kapkhiba lergadi amuk tang thorom se tabiraga message da ekhoi gi number 9077222001 da soidana maki Ming do amuktang haibira din ngaijani aina pathok chabada yahodabasing mamangda ai mi hojik mi kunga mari mada ipajadre masing ngarang so ina pajakram nina aduga thagachari hana ngasigi thormasna mapung phan biriba sigidama ngasigi thorom sandok chabada ai wahi wata henjan ke basoi ke balan ke baponoma tabiri basin ngapi gani yamna section gari thobiu helmet upa copy ganu loina na mask upiu sanitizer season abiu social distancing apiu Bharat ki oina hojik nong madami lak amaga khare hena khujing oina chali Sanaraipak Manipur so nong madami oi tara gi changda anabasi hengelakli maramasina section mira hena aikhoi digi afaba haibadu oiribani lengang na pirakpa SOP sing ngakpa khaktanatana aikoina isa gi thodang sing su punangak inarasi thagachari hanana tabiriba sing thorom sibu saruga biriba sing thorom losin jabagi abadaluk jari punama pujayam sagur jamne kai khuna jabagolona nai ko nona khurumjari